ngasi numida waram phongkhiba tungan manipuri sifong sing amasung thokhiba thawdo wathok sing dagi maruibi I pauk sing miyamna thamjagi ahanbada Municipal pauk si digi lokasaraka Assam Rifles thama makai phawbagi manungda Manipur dagi laukthokadabani kaithel phambi imasing Manipur ki irang asi thogaliba Kuki narco terrorist singda mateng pangliba Assam Rifles sing thama makai phawbagi manungda Manipur dagi laukthokikadabani haina Manipur kaithel phambi apun balup Magpal gi president oina Bilasini na lengal ka taksilaki Manipur Press Cup ki thangjingola pangtukiba pawgi mifamda magna makha taradun hai mamang sahi me ahum degi hauduna tha taraga mari henjilaklaba irang ase loisinanaba lainga na thabak paikhalakpagi mami amata tatri lainga asina Manipur tangdu laitaba hanjilakle haibasi aranba waphamni tangdu laitaba hanjilakle hairabadi lanjenaraklibasinga si masa masagi yumda hanjinduna khunda laita hanbiyo lamda masigi miyamna lauriba pendabigi kholaus BJP laingana tha ama makhai asigi manungda kupna nainabiyo karigumba wafam asi taraina lauduna nainadaba thoklabadi mairik pidagi maijaw horakani amaromda khulngakliba isa inausingi mathakta makhal kayagi lalong sathaduna phana bohonariba asi athubada lepiyo irang asi lakshinana government of India na tharakliba Assam Rifles kanano haibisi Manipur laingana sukupna nainabiyo Manipur masi tana thugaina ba honaradiba Kuki khulai paibisingda leiriba Assam Rifles Manipur dagi lakthokiba haibisi ima ibel singi lengdraba phirepni haina magna phongdokhi atopa paomna advocate singna sintha tungoinaramlaga lambi sembina ba khongjang sangsilakre Lamphel court ki advocate amadi lamda madongi miyamga loinana Lamphel court ki mamangda lambi thingbi khongjang sangsilakre khongjang aduro saruk yakhi Lamphel court ki advocate bi Sopriya na paumisingda phongdorakibada Works Minister Govidas Konthauza mamadi mari lainaba authority na hayeng horen lambi semgani habigi muhutang asima khudakta laktuna Lamphel court chatpigi lambi asi yengsinbiu lambi asi chatpa yadre habisi haukiba matam kya digi khangduna lairabane amadi miyamgi complaint kya taaduna lairabane maphamasida accident thokpa kya yaukre leptana gari thengjinabigi thaudok se thokli Office hour matamda lambi asi yadabana asuki matik miyam satok sinda sili asuk yamna phatraba lambi asi hauzik phaw madi lainaba singna yengsinbidi court ukil mayam ama susali client kyasu lakli khoisaunaraba miyamna ngasi haunaruba naidana tholaktuna lambi thingbigi khongjang adu jangsilakibani mari lainariba authority na khudakta laktuna yengsinbiyo walbi jansile drain singdi ningthijana sansinbidabana ising tungsinduna lambi singasi thumjilakle amadi lambi ki koila sing su loina kaihanabagi maram ama oire ngasi sangsiliba khongjang asi office hour loidriba phawba leptana sangsilaga All Manipur Bar Association All Manipur Lady Advocate Association Young Lawyers Forum ga punsinduna makhataba kari thabak paikhatsige haibigi matana kupna khanaragani haiba wafam se phongdokhibaga loinana mari lainaba singna athubada hiram asida miyeng sangbiu haikenasu pawsida makhatana phongdorakli Atop paumana drug lalon ba miyoy yangkai ganito isang jarang na ba KCP taibangan ba group na kangalakli drug lalon ba sing maru phone na muta na bagi panam na sang silak pa khongthang singi sarwa ma oina makhada yauri ba miyoy drug lalon ba miyoy yangkai ganito ising asi numit tarani gi manungda aina thingkrabul holup KCP taibangan ba da sang jaraktuna puna phamine duna bap tamina bagi tanja do pina ba kangalakli karigumba ngamdaba tarabadi makoi singasi leibak miyamgi yeknabani haina lawbaga loidana makoi singi mathakta ahenba miyeng changlagani haina lup asigi Information and Publicity Relation Officer khongnang thaba meetei na thadorakpa chirol amana khangalakli siol aduna makha taradun hai miyoi sing adudi Khairuddin apokpa tomsa ithak mapak anisubada Firoz Khan apokpa pisak leifam ithak mapak ahum subada Rahman apokpa pisak Laifam ithak mapak Thabum Feroz apokpa Kasim Laifam awang Feroz Elias ithem apokpa Manau Laifam Moijing Laimoijing Akbar Elias Police Laifam Huang Mataba MD Barik Elias Raju apokpa Laifam Kokta Lairak Asoba Nasir Khan Laifam Lilong awang lekai Pusam Rafik Laifam Lilong Sambrukong Moijing Mayum Thembi Laifam Lilong Nungai Khongba Alifjan Laifam Oinam Songbum Damaka Rosan Laifam Oinam Songbum Damaka Manos Tali Singamayum Laifam Mantripukhi
AMD Azad Leifam Sora Maning, Mukal Elias Bobby Leifam Sora Awang Lekai, AMD Amir Leifam Sora Singya, AMD Barik Leifam Kwakta Municipal Council Ward number 5, Muzibur Leifam KMC Ward number 7, Nasiruddin Leifam KMC Ward number 8, Wahidur Leifam KMC Ward number 4, Abdul Salam Leifam KMC Ward 3, Sarabaddin Leifam KMC Ward number B, Islauddin Leifam KMC Ward number 8, Ningthau Leifam Kwakta Kaithil, AMD Azad Leifam Kwakta Gram Panchayat GP Ward number 8, AMD Hamam Leifam Kwakta Gram Panchayat Ward 3 Terakhong, Nawaz Leifam Saitun Awang Lekai, Sabir Ahmad Leifam Kwakta Kuman Thongkhong Ward number 6, Ibungo Leifam Kwakta Kuman Awang, AMD Faziruddin Apiksana Leifam Kwakta Seba Ward number 3, Salim Leifam Khetrigao, Dr. Zabet Leifam Kaikhu, Ziaur Rahman MCS Thaubal Moizing Leifam Mantri Pukhi, Azman Leifam Kaikhu, Haji Wahid Leifam Gopalti, Muzibur Leifam Mantri Pukhi, AMD Salam Elias Mamu Leifam Lilong, Rami Leifam Lilong, Azad Khan Leifam Lilong Samrukhong, Anwar Hussein Leifam Lilong Samrukhong, Sanayai Leifam Mantri Pukhi, AMD Firoz Leifam Kwakta Bazar, Razak Leifam Thaubal Moizing, Maibam Nawaz Leifam Moizing Khongba Lekai, AMG Shiraz Khan Leifam Moizing Khongba Lekai, Tharthan Taubal Mayum Leifam Moizing Kangjebung, Sukur Leifam Moizing Awang Lekai, younger brother of Pradhan Waris, Tharai Leifam Moizing Kangaibung, Farid Amin Leifam Moizing Labung Mapal, Zamir Alam Leifam Moizing Ithak Mapal, Kayamuddin Leifam Thawal Moizing Oil Pump Honor Ni Haiden Su Paus the Makatana Fondorakli, Makasa Tarakuan Kangley Paki Mayradi Topama Ruiba Pau Kran, Namid Humnigi Kongsata CM Haying the leaders at Lagani, Namid Humnigi Kongsata Manipur Minister Nangtomam Beren Haying until the leaders at Laganadi, Tazbayaba Wapam the Mapam the Pamba Power Magimatuna, Namid Humnigi Kongsata to the Delhi the Pangtupa Paragama Mayabus at Kanadi. Amaram the Mark Kongsat as the India Prime Minister, Home Minister Sumbukia Unaduna Manipura, Tokli Irang Simatanga, Kanarakan Hana Paushna Makatari, Atopa Paumana, Bombukai with the IMG officer Amasiri Anisukli, Nasinumidang Pungnipan Makairum Tabamatam, the Urkul District, Myanmar Galonaba Border Pillar 91 Amati 90 Naknana, Myanmarom the Liba, Namli Amati, Wangli area, Bombukai with the NSN IMG officer Amasiri Kedarani Asu Apan Nang Lehari, Presna Tazabi Abamapam the Panga Pau Gimatu in a Dipokai Kiba Bomadu, KNA B Mioishina, IED Amadi, Landmine Hana Fitauduna, Tamlaga, Pokayan Oigani Hina Tazanari, Bomb Pokai with the Lake Kidraba, IMG officer Aduga, Soklava Kedar Ani Edugi, Masak Maming House Power Kangamdri, Atopa Paumana. Prabhabati College ki governing body na kusi rashi tauduna kanglo lana oza taret hapsilamle feso Mayang Imphal leiba Prabhabati College ki hausi governing body GB gi thaupuri pamioi mangana kusi rashi tauduna GB gi secretary oina thaupuri ba and eboton singana khuyek piraga college asigi oza taret inauna assistant professor gi famda advertisement notification thoktan oza loramba federal students Organization Kanglei Park Facebook na Thengnari Haina Facebook Head Office ki Secretary Education and Library ki Thaupuriba Y Sumanta Luwano Khuyek pi duna press thokpa chirol aman haidi chirol asina hai Prabhabati College asida sathariba amot pasinga si Facebook na haukiba thadagi kharadang oirabusu semdokna ba khonari ngai sera asida college asigi governing body na law na aranma thabak thoram kya masa tharama thena khibin haidi JB na Satariba Amot Pasingi Manungda, College Asida Anawana Department of Biotechnology, Department of Biochemistry, Masum Department of Sociology, Hybrid Department of Nauna Hangdolaga, Hybrid Department Singasida, Oza Oina Taupu Gudaba, Department of Biotechnology, Oza Ohum Tataruki, Contract Basis, Assistant Professor Ohelamba Masum, Department of Biochemistry, Oza Nopi Ohum Taruki contract basis the assistant professor ohelamne sathariba thawong si college asina
advertisement notification thokdana amasum Directorate of Higher Technical Education dagi ayaba amata lauramdana GB gi apama mongda kusi tawba khudimak loina yarani amasum yengsinbinaba leitraba amagum college asida mathung huktaba thabak thoram kya sa tharamba fesok na thingnare haidi maru oibu wafum amana GBSC gi secretary oina thawpuriba and engoton singha gi masanupi yoga science the lyric tamlakpi college asigi Department of Physical Education na college asida oza oina tha taru contract basis ta advertisement notification thokdana oza ohelamne haidi hiramasi matang na face on thamni badi asumna Manipur gi aided college sing the governing body na tawri thabak thawang si matungna amu hana tawbidana ba section 1 thamlakli loinana ano ba oza hapsilaga donation khara phangnabagi damak tawriba mathunguk thabak thoram singasi khudaktagi lapinabasu face on khangalakli Atopa paomana Manipur irang si MP Bimol na parliament pukhatuna solution purakna bokhona biu haina MLA ibomsana phongtokre Manipur gi hausi oidibi suosi Congress ki MP oidiba oza Bimol na parliament pukhatpiduna athubuda solution purakna bokhona biu haina BJP gi MLA khomatabam ibomsana phongtokre wafam singa si ayu nongada da leiba MLA gi yumna pangthokpa lamlai AC gi manungsana leiba red zone da leidiba sabungko khunau santi khongba Thamna pokpi sana sabina singba mafam singda leiba sahi manga gi mathata leiba miyoi sani pan ga marfu ko humdoi da siang kg mari mari gen thokpa gi thoram da phongtokibne magna makhata na hai Manipur gi hausi oidi bi irang asi MP Shishi gi MP Oza Bimol na parliament puthokpi duna athubu da solution puraktuna santi oina bohona biyo adubu matau karama mongna lusina na bohona bigadori bano hai bu hang MLA na hang duna Haujik leibak oidiba phiba masida wadaba kana suleti government suwai singamadi tamgi miyam suwai khara hena wari badi singkhong singya da leidiba miyoi singasine haujik Manipur da thoklibi irang asi mapal gi khut yawbana hekta irang solution ba yadabane Manipur da haujik su satnariba Kuki underground group khara gi leader Myanmar da MP phaw oiramlaba miyoi singna punsinduna lan chatharakpani haina su phongtokhi atopa paomna nupi da katukaran tauba Warsim session pambaina lusingba UNLF na warakre nupi da katukaran tauba warsim session pambaina lusingba UNLF na warakre hiramasigi matang na pambaina lusingba UNLF ki media coordinator sarai rongba thoksom na thadorak pasirol amana phongdorak libadi hauji social media da viral oiriba nupa nupi ga mari leinaba thaudok warsim session gi watho asi pambaina lusingba UNLF ki people's Tribunal gi member ahumna saba panel amana yam kumna haukiba July 12 digi 12 fawba thijinki miyam gi mathau tawa gi matungina tribunal na numit chu thijin balepkhidi amadi ngamliba makai wathuk asigi haurakpham thuna thijinduna asuma puthoktuna wayel ama pina bokanaki case asi thijinmuda tribunal phanglaki bo pham sing miyam na thamlaki Warsim session na PSC bu aronba yumbal mari thamnaraba matungda mauna PSC miraibadagi wathok asigi horapham oirakhibani Warsim session amadi PSC ga makoi ani English nganiga kunga mathoidigi khangnaраktuna nungsinaraki aronba mari lainaba horaki asigumba hakchinba nupa nupi gi aronba mari asi laiba khaknatana nupi asina warsim bu nungsibegi dama nupi sigi maikaidigi nupa mayumgi mi warsim gi apokpi imada makoi anigi Lainaba mari edu khanki phanamak nupi asina warsim gi damak lepsarabasu warsim na nupi singi izar amadi punsibu yamna laina lobo maramna makhoi anigi marakta ningai sangdana batholaki masidagi wafam asi social media yoraki makhatana warsim bu tribunal na thijinbada warsim gi haukiba matamda nupi khara khangna nungsina duna mari thamnaringai warsim na nupi singa duga aronba yumbal mari thamki haiba khangmangki masa yanaragas warsim na lamdam sigi ningol singi punsi amadi izat pukari su laitana khanduna hektamak aronba mari lainakhiba thawong simakti khunai sigi satna lonsat ki wangmadani masi warsim na khunai sida langsinba asawba marani warsim sesam sai kungatret apokpa Serajuddin sesam hapta golapati da khunai sida amadi nupi singda langjakhiba maral gidama tribunal na mahaki mathakta makhagi serak singasi Pire haina pambaina lusingba UNF ki media coordinator sarai rongwa thoksom thadorak posirol amana phungdorakli Sairak singa duri nupi asiga karigumba hiram amata da hana gumari laina ba yaroi nupi asina nupa asida yumpanduna leiba pamdre haiba mahaki fire matungina tribunal na makhoi ani lapthokna bagi ayaba pire ani subuda warsim gi luzadaba lamset asigi damak
mak sahi ama Julai kungamari English ngani kungamari dagi Julai kungamari English ngani kungamanga fawba gym gi trainer oibada athingba thamle athingba lairiba matam asida maku tribunal na yingsin ngani amadi masana asoibadu semdokadabani ahum subada wathok asigi makha tarakpada warshimna anti social oiba thabak amada tawbi yaroi kariguma anti social oiba thawdok amada hakthengna siena bathoklabadi warshimbu party na akan baserak pigani amasum aroibada warshim ma ki maralasi miyamna sengdokadabani habisini nupi asigi phirap ki matungina warshim seshamdagi mahaki mangkiba nupi oibigi izaradu selga mantikna de haibadi nupi asina warshim seshamdagi wathok asigi sel amata lawti amadi wathok asigi matang na tribunal na thijinbada gym center amasum atopa trainer amataga thawdo asida mari leina de haibisini haina serol asina makhatari amaromda thawdo asiga mari leina warshim sesaba masana mahna tawruba aranba thabak adugi damakta miyamda lali matungla sigumba samaj ki mangnaba oiba fataba thabaksi amuk hana tawraroi maku party ki isil inausina wakhal tahanbiri haina social media ki khuthangna sengdorakli hanisu pawusida makhatari atopa pawmana handaki union budget 2024-25 ase sading hanthaba awangpok state singbu nathaiba bajeni hauji ki leibak ki sel tungi phibamda thabak phangdaba masing hengkat hangadaba sana thaknaba tangai fadaba polam singi mamal takat handaba lair ina khunba ani ki marakta sauna khienaba thamgadaba masum private investment path hangadaba handaki union budget ni haina secretary CPIM Manipur state committee ki thawpuriba khetrmim santana press thokpa sirolmana hairi budget ase economic activity sing hena pakhok sak thokhangadaba miyeng puthokpa oiramlabadi pharamgadabani madugi muhut budget asida sading hantananaba masum maning halananaba khongthang singoni yauri masina lebak sida maruina manipur amadi awangpok state singi khwai miyamda makhatana wangani makhatana sel thadabigi sang hanthangani maruina thabak suriba sinmi kanglupta amadi thabak phangdaba naha singda thabak pibigi sang pixilakani hana su pawsda makhatana phungdorakli kangla pawduna sumna report tori fore lebak kyana saogatpa Kuki theory sing yaosilaktuna la loisinbada waribani ibomsa lamlai kendra gi MLA case ibomsa na haikhre iramda manipur matam sana Kuki singi marakta foreigner leibak kyana saogatpa Kuki theory sing yaosilaktuna meetei landa ko ibana hauji thokliba lala si loisinbada awa boibane waphamasi nongada da leiba MLA gi yumna kendra sigi Kuki khul singa taina duna leibadi awaba kya khangliba sabung ko khunau yang pokpi santi khongbau thamna pokpi amadi sana sabi ki khunja sanipan ka marf ko hondoi sing kg mari gentokpi thoramda mang phongdokhibane MLA ibom sana makha tara dunai haujuk sathariba lal asi loisinana ba leng ana manipur leiriba Kuki khudingmak yekna bo oina lauraga thabak lokhatpa yaba phiba moiti English ngamaga samapan go khumfuga mathugi mamangdagi leirakpa lamda masida matam kuinadagi leirakpa yelhomi kya yauri makhoi marak Sikh Khalistan theories yauna foreign leibak kyana saogatpa Kuki theory singna mapangal kana yauksilakpadagi yelomi singwa ngang mangamdaba leiri masida lenga ana khuthabada kudong saraba kya mayunari magna makha taraduna Congress na irang asi loisilu haiduna lauri adubu lal asi loisinbagi thorangdi amata haidri lainga kidi mitop sing khandoknaba NRC satnahanaba phirep leise reserve forest da laisilamba sing tathopawkhre MPB mall na handak parliament wa ngangbada karamna la loisingani haibadu phongdok piramoiki ado haujukoina di myam paus matang sa loisinjarage mas myam pura no update ngaminasi